ngasi numidang ase Israel na Iran gi mapam kaya ta air strike toki mokoi fighter jet chalagi air strike toki amasung mapam kaya ta kai bagi toy bagi chai bagi wapam ni asom da Iran na toki bodo adu ki phi kangdringai da phi chotlingai da amak labon sing bai ta gre adu ga mapam si yam gre attack tokre se asida maram moi ka hojik phaw da Tehran si da mi million hena lai mapam ne lakh lai mapam ni 50% Tehran da ki mi sing thok na gre sini masig ngasi attack to kibasi entire Iran ki mafam kaya da bomb tar tra pokhai paki wa hai masig mafam sing ase ju pandarati mayam amani aduna ju paw da khang bai apti madi Israel na amuk air strike to ki makoi ki fighter jet puraga amasung mafam kaya da thugai to kre ye khai to kre ngasi ki Iran ki drones amati makoi ki missile attack adu ki matung tani matawasam na Iran na su drone amati missile sizinaraga ngasi su tel amati mafam kaya da strike tawratuna phajana thugai khai bagi wafam tai phajana hanade ko Iran su phajana surakli aduga Israel su surakli Israel ne khalubani Iran ase makoina tawbudagi ki kidana nikidana to kidra haibupu adu makoin henjilakle masidagi Israel ki existence amadi kari oi ki bakhang dia sum tawdana leiragati haibuti ko makoi ki ratuna America se kaure America bu convince tawre America hojik lan asida chongtharakle ngasi ki fresh pawni aduga Israel na Donald Trump bu convince tawbungam kre hojik B-2 stealth bomber se masi mathakta makoi ki tanker plane amada thau khaiba aduga loinana lakpani haidi masika loina aircraft carrier mari amasu Middle East Lakhre hojik Iran ki mayoKta Israel ki supporta US kumlakle amasung makoi ki forcing Middle East ta laisu 50,000 ni masisu complete pajan ready ni haidi mo kuchu khulai ga loina Iran ki against ta suri ni mas Middle East laiba country pur makse tumin laidini tuminna laibani haibati yai adubu makoi Turkey da Arab Summit OIC ki summit amatauki OIC aise kari mata kana khitraba adugum organization amani adupu ngasi su Turkey da makoi phami charam gani biryani ama mase aduka makoi discussion budi tawi hai resolution budi lawi hai makoi loina Iran ki support ni hai tuna Turkey ki Erdogan su support tawi ama matawi hai tuna adubu support tawdana te hojik Iran ki support ta hojik Israel ki support ta US na kumlak liba France ama pasina kumlak liba asum haila kumbang ngamdraga hojik mo OIC phamda kaino to doise aduki Fibham ne di tari hojik America Israel ne convince to bukam kre amasung makoi lal asida chongtharani masina maram warga hojik masi world war da oi kebagi chance lai maram di Putin na haikrabani Russia amdi China amna maru oi Russia ki makoi gi nuclear power plant ama masida Middle East sida means Iran da joint venture suri bani masida attack tawrati aikoi chongthani haibase maduki mong de hojik lakla se B-2 bombers stealth bombers amati makoi F-16 kai no masi loina puraga masi khuchu kulai pajana hap laga lakni haidi aduka at any moment masi Iran de strike to ki wafam ni already haidokre America maldi makoisu Israel ki support war asitarani haiduna aduna hojik Fibham yam lukre ngasi masigi cherak asita America ki khuchukla yorba fighter jets asi sing ase laglingai cherak asidani hojik Iran da Israel ma phom kya da attack to krese masi yeng bata masi bungak na bata amati krai da kana sokri masi yeng dana thi dana layang khotne atana amati rescue to ringai tamja asida amukka mokoi se paise laglaga yaithara dori madusu khangbada hamna wara matagni hojik yamda lui aduna Iran ki khomai ni haikre mak hat khini haibase magonda chingdamo poklakle aduga mak ki matung ta makoi ahum khak representative khap tona thamle maming haidokre mati ai si rebe matung ta masi boy hello aduga matung da masi aduga matung masi haiduna aduga magi macha nupa gi maming yaude sini representative oi bista alim khomai ni ski macha su matik chana lairapani adu piyati aduga hojik Israel na Iran te attack to buda mating panglipa mi sing ase makoi ki mi Israel ki damokta thabak supa adugumba spicing makoi anhumum sunga si phakre masi court o pukhat kre aduga nupam de hagi multi nang nation ki purmak asina koi pithok puse kari gino hang matam ban hai ki ai unemployed ni amasung ai lairi aduna paisa ki damok ai tawru bane hai tara mak pu
Irangi court na hang ki order tawkre amasung hang tawkre hojik yam important ori babdi kiningai phomse masiki war asina world war the on ki prakhang te mawti America hojik phajana chongthodore makoi gi bomber kaya tang loina lakle aircraft carrier loina lakle aduka hayeng kumbugi manung dati makoi thunglarani Middle East ki mafom khuding da makoi loina tok tawdun loikramani karai thamdori mo masi pura makse Israel ki manung da thamdo buto oiramoy maikai mari da sindok laga thamdori borgani B-2 bomber ne na mathake dum paibdi aponate adubu atia sido ju mamna baishalakadori Iran mayoKta maikai ke adagi aduga thabak se su bahokhibe ai hayeng lakadu 24 hours se Iran ki oni yam problem oipa mathau tani aduga B-2 bomber ka sidi use tawkre haida mokhoi ni Yemen gi atiada Yemen gi against da adubu masi khang bu sungam khite hari adubu Yemen gi huti gi missile gi against da khang wam de chen ki ba America ki masi fighter jet ke amati carrier sing asa hojik Iran ki missile sing ki mayoKta karam khang gani masi su hainari adubu hojik situation chi am Iran ase kari oikhi bakhang de Iran se pomchai chai pumtoi rohen kidori bra makoi ki launch pad sing makoi ki missile lefam sing makoi ki nuclear adda sing masi purum ase thudi ethek lamaka thokidor khangde masi phibam yam loi hojik ki oina yamna ngang khongdra mapam ni maudi Iran ki public sing nakoi ki shelter ama chatna khro aduka important mapam de lainu haibse order ni hojik America war asita Iran ki against chongtadori masi yamda sathi ba moment asiki news ni